Chin Kuki narco terrorist singna miyam da landarakhiba kumjali singani ka kunga humdogi me ahum masin ningsingduna lakliba me ahum da Manipur miyam gi apunba khana neinabagi mi phama ma pangthokduna tongan ba warep sing logani haina Cocomi gi maike digi thamlakli hiramasiga mari leina nga silam felpata leiba Cocomi gi office ta pangthokhiba paugi mi phama mada Cocomi gi convener waike diren hai kumjali singani ka kunga humdogi me ahum dagi haurakhiba iranga sina mara moiraga ngasi fauba lamda masida tangdu laitaba purak pangamdri lamda masida hauzik oiriba fiba masi yengduna lakliba me ahumda Manipur People's Convention on 3 Years of Manipur Crisis haina mingthonba miyamgi khana neinabagi mi famama imphal da pangthokani mi famasida lamda masigi tongan balaikai khulsingdagi maira paibi local leader intellectual amadi CSO singi luchingba singna saruk yagani mi famasi tongan ba district singda su district ki thak ta pangthokani numit asida Chin Kuki narco terrorist singi khutta laikhidaba irai cha singi mafamda ikai khomda butuna laikai singda miyamna numidang pung 3 taba matamda maira katpiu haina mahangna phongdokhi mahangna makhatan hai thasigi kunga manga da Cocomi na miyamga loinana lengakta hangkiba wahang 3 adugi paukhum lengak asigi home minister na taha pikiba du peningai oide madu chapchaba paukhumni haina lode lengaki chapchaba firep adu paukhum sing aduda mamita de Lengang na pirakliba paukhum masigi matangda me ahumda pangthokadorba mi famasida punna khanaduna miyamgi oiba fireb ama lawgani loina na makhata ba gari karamba khongjang sangsingani haiba du sumi famasida lepnagani amaromda Cocomi ga lenga ka wari sanabagi fireb ki matangda mi famasida punna khanaduna chapchaba fireb amasu lawgani mi famasida leibak miyamga loina na lawba fireb na aroiba warep oigani hairiba mi famasida leibak miyam punna sharuk yamina se haina mahangna makhata ki Tang kunga manga da Manipur miyam ga loina na Manipur government da chief minister da ekoi pisin jeki ba adum labu wahang tare da dugi paukum da Manipur government gi home minister na taha na yamna khantha ba tawdana hairi ba crisis asigi ohelagli ba Manipur miyam na tara thokna khandara ba hana dagi adum laba miyam na pam na laba demand tawduna laba wafam singa do makoina crisis asi lumna loisinning bagi makoida yamna achetpa firep adu leiba mandaba mongda tarai na hekta ekoi paukum masi makoi nga pirakpa hairi pira ibe paukum singasi Cocomi musung lengak na Manipur miyam na ekoi koenga ajumda home minister na pira iba reply du ekoi reply ni na logde hairi ba tang ahum sida pangthoka diriba people's convention na sida ekoi lengak na pira iba paukum masigi chapchaw miyam na kari fauge habadu ekoi punna khanara kanda koi makha taba lengak ta amusung Manipur miyam na kari thogai logani kari thabak togani kari khongjang togani habasisu ekoi chapchawa fireba ma megi ahumda Pangthokadriba People's Convention on Manipur Manipur Crisis haiba sigumba si convention sida ekoi leiriba Manipur gi tongan ba club organization intellectual any walk of life te leibiba punamakna ekoi saruk yaminara kanda ekoi asigumba ekoi no pisan jakriba wahang tariat asigi sapchaba pireiba paukhum amusung Manipur miyam na kari response tawgadage habadu koi numida sida logani